lupa crore kutare longi drug case ta chenai haiduna matam kuina jail da leiruba Chandel ADC gi hanagi chairman Lukhosai Jobu NDNPS court na maral leitre haina rai taduna thadokhibabu nungai ba fongdok laduna ngasi more da mahaku sogat pamyamna achobu khongset ama chatuna harau tayamba fongdok paga loina na mahaku okpagi thorama ma pangthokre adubalamda masigi myamna di Lukhosai Jobu case adu da maral leitre haina lauthorakpada anga koina kre Numinini ki khongchatang ase yuk Tourism and Culture gi Union Minister of State in charge PRAHLAD Singh PATEL IMPHAL da thunglakre Art and Culture gi lamda thabak toriba artist singna makhoina kalabu yokhana bahonariba kyabu sakhang boina pension pina bahonari haina Minister of State Tourism and Culture gi in charge PRAHLAD Singh PATEL na phongdokre wafam masing ase Manipur State Film Development Society MSFDS ki auditorium da pangthokpa state asida leiriba maru oiba spiritual circuit amadi mongba hanba laisangi akoiba sing construction amadi renovation tawba loireduna Miyam da kusinabagi thoramda phongdokhibani COVID-19 laija chandurapadagi tha mapan chumna Meghalaya da mapangi lamkoiba miyoi sing changbada athingba thamlakhiba adu ngasidagi lawthokhiduna lamkoiba sing state adu da changba yahankhre mahausadagi horaga khusemgi fajaba kyana yengba singi pungning huba ngamba mafam singna leitengba state adugi thongjalda miyoi kya thomjin narakpaga loinana state adugi tourism department na mathau taba standard operating procedure SOP su phongkhre masiga loinana Meghalaya gi deputy chief minister Preston Tinsong na Riphoi district ta leiba Umling Facilitation Center Suhang Craig Mari Lainaba Chief Medical Officer Medical Superintendent Singh na makhoi gi ana layang sang sing da thabak towiba Doctor Singh gi nungti gi towiba thabak ki report numit khuding gi numidang wairam pung manga taba matamda Health Services ki Director amasung Additional Director da pikhalaknaba Health Services ki maikai dagi yathang tawthakre ngasi Manipur lenga ki Health Services ki Additional Director loinana COVID-19 Command Control Room gi wangang loi oidiba Dr. Khoirom Sasikumar mangang na thador khiba cherol amada wafam masi phongdok laduna tha sigi taramapanda lengang na thokhiba order amagi ina ana layeng gi thabak thoram singda akaiba pigedaba makhal amatagi khongjang changsinba yaroi haina su khangali Sakhangdaba singna plan toramba sakti leraba remote control improvised explosive device RCID ama police na matam chana thengna hobadagi misimina yaungna chaungna khudong thiba thoklam gadabadagi kanbangam hore ngasi kongba kaithal gi mafam singda police amasung Assam Rifles ki apunba team amana thiba humbagi thabak chathabada bom oiramba yai chingnaba posak ama amuba cherang amada yomduna khongnang amagi makhongda leiramba thengna khibadagi kumna yengsinbada sakti leraba IED adu thengna khibani tungda VDS team na chaurakna pungkhai amarom changna ayuk pung 12 makhairom taba duwaida asoyangam yaudana defuse tawkhi amadi bom adu irilbung police station ki COVID-19 laijana malem gi leibak singda sian khiba punma masing lak 13,633 ge chamri ge nimpu tare yaukre amoromda malem gi oina laichat asina sohan khiba punma masing crore 3,59,033 ga chatret ko humpuni tho yaukiba ga loinana laichat asida gi fagalaktuna miyoi crore 3,19,9 ga chamagu sumna amana discharge tawkre laichat asina khwaidagi sokhalaba leibak singi manungda ani suba mafamda leiba India da su laichat asida gi hauji fawbada miyoi lak ama 95,000 ga chani pan ga tara lekhidre Laibag sida laichat asina sohan kiba masingsu crore ama 5,500 ga chamanga ga humfu yokre masigi manungda punba miyoi lak 63,300 di fagalakpadagi mayumda halankre All Jiribam Sport Association AJSA gi President M. Brajakanta AJSA gi member singna Hockey India gi President Gyanendro Ningombam ga loinana Jiribam gi kadam talada leiriba AJSA gi masagi ekar tare lom chawba lamda district asigi oina hockey masana chawkhatnaba kari karamba sengot sagatpagi thabak paikhatpa yagadagi haibagi matangda ngasi hakthengna na chatuni yengsinkhre